Ngasi nungtil phongkiba tongan-tonganba pause kharagi collection miyam de khudol tamjage Ukhrul da NSCN-IM ki luchingba Muivah Lakpada Oknaba Sem-Sabgi Thbk yamna Kannna Chathari haiba nungtil pause ki chipong ama oiriba Kangla paudagi lokot charaga thamjage tha asigi kunga mathoida NSCN-IM ki atoki launcher thungaleng Muivahna chahi yankhai gi matungda ma ki poknapam lamdam somdalda lakadawriba asida harau taramna Oknabgi damak tangkhul community na Sem-Sabgi Thbk yamna Kannna Chathari Tangkhul region ato adje jingso amasung jingtun region marigi community leader singna Muivahna mahaki poknapam lamdamda lakadawriba asigi damakta harau taramba phongdokre ato longphangki chairman wungpung el simrena region aduda leiriba miyoi lising kaya gi sentiment share tawraduna haikibada matam sangna mahaki miyamgi damak awasai thing kaya khangdur lantheng kaya mayoknarabagi tungda sahi yankai gi matungda mahaki poknapam lamdamda lakadawribani masigi damak aikoina harau taramba phongdokli western region ki chairman ipsan khapaina Muivah lakadawriba siga mari lenana miyamda ishorda tawzal amasong santi gi damak prayer tawnabasu kangalagli luchingba asina maki mayum lamdamda halakpada asoi angam thoktana ba natural calamity nangandana ba amade maki khongsat asida ayat apan amatta thoktana ba prayer tawminasi hairi eastern region ki chairman AS Athana Muivahna naga miyamgi damak kathokiba kaya adubu mayek sengna thamladuna luchingba asina naga singi damak chahi kaya seba tawduno lagli aikogi luchingba asina mayum lamdamda halakpa ase na hal khaidana Tangkhul tribe singna kaurangna ngaiduna leidi eastern region ki miyamna mahakna mayumda halakpa asida asoi angam thoktana ba prayer tawri hairi southern region ki senior member aje longphangna chairman ki mahut chiladuna haikibada south Tangkhul community gi nupi group sing youth sing stress member amasong kunja singna luchingba asina mahaki mayum lamdamda halakpada oknaba sam saduna leiri haiki 1934 da Ukhrul district ki somdal da pokhiba Muivah ase naga political movement ki khwaidagi masak naiba luchingba amani loinana Indo Naga peace negotiation gi damakta chahi kaya maru oiba thodang lawraga lakhiba luchingba amani su haiki makha satharakpada nungthil pause gi chifong ama oiriba kanglaipak ki mairadagi lokhotcharaga thamjage Manipur Rajbari thugaikibagi matangda inquiry ama sathaduna chenabasangi mathakta thabak lokhotpiu haina MLA RK Imona Manipur governor da aiba chirol pisinkhre Silong ta leipa Manipur Rajbari thugaikiba ase kanana yathang pikibano thodo asigi matangda michang mikhai naidaba inquiry ama sathaduna chenabasangi mathakta thabak lokhotpiu haina MLA RK Imona governor da taksinkhre Sagolban assembly constituency gi MLA oiriba RK Imona khuyek piduna ngase Manipur gi governor Ajay Kumar Balada pisinkiba chirol aduna hai heritage structure ama oiriba Manipur Rajbari ase Manipur miyam gi historical architectural amasong cultural value ga loina duna chali Rajbari ase icham samba structural building ama natte India gi post independent history gi thadokna ba yadraba saru amani redland building ase mamangai matamda adungai Maharaja Budhrachandra Singha gi Shillong residence oiramkibani kumja 1949 gi September kunga da Manipur gi merger agreement ki khuyek pinakhiba mapamni kumja 1940 gi matamda sakiba building ase thugaikiba aiba ase Manipur gi miyam gi pungning wakalda chauna sonba thawongamani atai historical structure sing ngak senduna thamlaga Manipur Rajbari thugaikiba ase Manipur gi puwari gi yamna maru oiba saruk ama muthatpani haina lawi hairi governor da pisin kiba chirol asina makha tari badi thawong asida wang kaya thorokli puwari ki yamna maru oiba heritage structure asibu karigi damak yokhattuna thamkhidribano masigi puthang naina lakliba magun adubu kannadana thugairibano amasong Manipur gida natana leba asigi puwari da yamna maru oiba building ase thugainaba kanana ayaba pikibage haina hangladuna thodok asigi matangda maningtamna thijinbagi thabak chathaduna chenaribisingi matakta akanba thabak lokhatkadabani hana leiramba saktam adu mangandana madugi magun adu chapsana khangna sangbatnaba thabak paikhatpiu amadi heritage site ngak senbagi chapsaba thausil thaurang ama paikhatpiu haina governor da taksinki Shillong Manipur Rajbari thugaikiba thamoi shokpa amani building asina aikhoigi puwari ningsingba amasong saktam adu ulibani thodo asigi achumba chapsana puthokpiu haina MLA na makha takhi makha satharakpada nungthil pause
पाउसेगी चिफोंग अमा ओइरिबा पाउजेलदगी लौखटचरगा थमजगे इंडिया गवर्नमेंट ना मणिपुरदा येंगलिबा मियेंग लुचिंगबा सिंगना खंगफम थोई लमदम असिगी मियामगी मिहुत ओइरिबा एमएलए सिंगना थोकलिबा इरांग असिगी वॉरिसिन अमा पुरकनबा होटनबगी महुत्ता दिल्लीदा चट्टुना पावर पाइनिंगबदगी पॉपुलर गवर्नमेंट अमा सेमनबा सेंटर की लुचिंगबा सिंगदा हाइजरुरे अदुबु बिहार की मिखल लोइरबा मतुंग मणिपुर की पॉपुलर गवर्नमेंट अमा सेमगनी हाइना फोंदोरकपा असिमक इंडिया गवर्नमेंट ना मणिपुर बु करम मियंग येंगलिबगे अमदी मणिपुर की मियाम असी करी ओइना खल्लिबगे हाइबादु ngasi लुचिंगबसिंग असिना खंगफम थोई हाइना PSO की प्रेसिडेंट फरीद बुगी मयुमना फोंदोखरे वाफम असी पंगल स्टूडेंट ऑर्गेनाइजेशन PSO मणिपुर लिंखटखिबगी तरागा तरेलक सुबा मपोक कोमोन थोरम से पांगथोकिबा थौरंगा मरी लेना मार्कना फोंदोखिबनी ngase मणिपुर प्रेस क्लब की लोकताक हॉल द पांगथोकिबा थौरम अदुदा लिलोंग हायर सेकेंडरी मद्रासा की प्रिंसिपल वांगखेम रामेश्वर ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको की प्रेसिडेंट छंजोय सोरोक खाबिम मणिपुर स्टूडेंट फेडरेशन MSF की प्रेसिडेंट हिजम रोशन PSO की प्रेसिडेंट फरीद बोगीमयुम AMMPACO की प्रेसिडेंट युंखाइबम हयातुर रहमान अमदी हौरीबी अवांग लैकाई तोर मखोंग अपर प्राइमरी स्कूल की हेडमास्टर MD मुकीमुद्दीन खान रेसिडियम मेंबरसिंग ओइना सरुक याखी फाउंडेशन डे की थोरम अदुगा मरी लेना PSO की प्रेसिडेंट फरीद बोगीमयुमना मखाताना फोंदोरकपदा लमदम असिदा लैरिबा गवर्नमेंट स्कूल सिंगदा माहि तमलिबा माइरोय सिंगबु प्राइवेट स्कूल दा तमलिबा माइरोय सिंगा चंगदमनबदा असोनबा लैतनबा कन्न होनदुना लागली अदुमोइनमक एजुकेशन डिपार्टमेंट लेरिबा लेंगाकी मकोक थोंगबा लुचिंगबा सिंगना मखोगी मखादा लैरिबा स्कूल सिंग निंगथीना यंगसिनबिबा वाटपदगी ngasi디 गवर्नमेंट स्कूल सिंग नोंगमा नोंगमगी लेखा तरकली मासिदा नत्तना मणिपुरदा थोकलिबा चाही अनि मखाई हिंजिलकलबा फावबा ngasi फावबा इंडिया लेंगाकना इरांग असिगी वॉरिसिन पुरकपा ngamdabana mahi tamliba tungi yumbi oirakadawriba mahiroisinda tangdu leitana mahi tamba phangdaba asimak yamna lebak thibani haiki makha satharakpada nungthil pausege chipong ama oiriba wayal katidagi lokotcharaga thamjage PDA na manipur rajbari thugai khibagi wathok asomasom sauthorakli anauba saraga ahingba museum ohenba yaroi planning and development authority PDA amasong manipur lengaka lautunaraga puwari gi tanglaba lan oina leirakhiba red land manipur rajbari October 9 gi ahingda uphul tana thugai khibagi wathok asomasom sauthorakle BJP amazong Congress ki MLA kayanasu thodok adu akanwa mongda kanjam tawbaga loinana manipur gi puwari mangananaba thorang amani haina phongdoknarakle masigi su mathakta state asigi civil society organization su asaw phongdoknarakpaga loinana PDA gi wakhal yaudaba thong adubu yamna kanna kandem tawnarakli PDA na ngarang thokkiba chirol adu yaningdaba phongdokladuna ithno heritage council gi machin chatpa michak amana pause asida hai manipur rajbari da leiba matamamagi maharaja singh banglo oiramba mafam adu ningkhai ga daure haina sidokki bani hairiba adugi wan thok karino migi lamgina ningkhai ga dauraba tugadoraba sing adu ngakhallaga saugalaga hanagi phibamda thamlibani madugi damak achauba sanfam mayam ama thadari bani living museum oina thamgadaba banglo adu loinamak sidoktrabadi yararoi haiba ase karamba akhang ai singna haikhiba leibage madu yingsinanaba committee semkhiba leibra sahi ani leiragadi chahi chama mapung pharagadabani madu yogdringaida manipur gi ningtambaga mari leinaba posak amabu hektamak taraina thugaibada lengakna karigi yengduna leikhibano hangnaragli maraga sida puwari ga mari leinaba silong ki red land chidokpagi mahutta hanagi phibam kahendana sangat chaganaba thorang lokhatriba karigi no haina sagolbal assembly constituency gi MLA RK Imona manipur gi governor AK balada wakat khre governor da pisin ki ba chirolamada MLA na hai manipuri rajbari haina khangnaba silong ki red land building thugai khibagi thonga se ningba kai ningai ni building ase matamamada ningthau buddha chandrana kumja 1949 ki September kungani thoida Union of India gi miyut chinga manipur merger agreement khuyek pina khiba maphamni kumja 1940 gi angan ba sarukta sa khiba building ase manipur amasung meghalaya da kundari ba mitai singna yamna maru oina launaribani puwari ga mari leinaba mafam ase ningthina yokhatuna thambagi mahutta uphultana sidokhibagi thodok asina manipur miyambu ningba kahele national monument ama oina leiba yaraba building asibu kanagi ayaba lauraga uphultana sidok ankhibano haibadu miyamda khangan pamthoi manipur rajbari sidokhibagi matangda michang mikhai naidaba moongda inquiry chathaduna miyamda achum aran khangananaba hona pamthoi hairi